Hello everyone, welcome back again. Ngasi ano video amaga loina namung myang mefam da purga luxury habi tare ado mayam koi gi scooter gi market sida koi gi 125 segment gi gari sida habi tare sida makal company tongan ba koi gi Activa gi adagi Jupiter gi adagi Honda gi adagi Vespa gi ko makal mayam laigre habi tare sida koi gi नौना कोई हीरो की साइड की 125 की सेगमेंट कोई अनोब प्लेयर है मैम की मरक्ता पूरग लाक्सरी है अदो येंगमिनसे गाड़ी से कमाई तौगे है साइड तुदी अदोमना तौबिरो अदोमना कंसीडर तौबिरो मागी मैम मरक्तुदगी मासु यामना तोंगानबा थोइदोक हेंदोक मागी मगुन खरा है अदो मैम की फमदा मथंग मथंग हाइजरके अदो वीडियो से कनागुम्बा नौना थेंगनाबा यावरगना सब्सक्राइब लाइक एंड शेयर तौसनबियो अनोबा सुम गाड़ी का मरी लेनबा सुम पुरगा लाखोदा दोमदा नोटिफिकेशन फंगनबा बेल आइकन जो प्रेस तौबियो अदुदि वीडियो से हौजलसिको अदुगा कोइगी कनागुम्बा सिनाउसिना कोइगी गाड़ी की सिगी मतंगदा हेना कुफम मरोन डिटेल्स खंगनियागा दे डिस्क्रिप्शन दा कांटेक्ट नंबर सुन हापसिन जरमगे अदुदे दम कांटेक्ट तौबिरगा दम ताना बिबे यागनिको अदुगा लोन की खुदोंग चाबगी और सुदम हुजिकी हारिबा नंबर से लोइमक कांटेक्ट तौरगा दम ताना बिबे यागनि अदुगे अदुदि हौरसे वीडियो सिको सिदा मांग दो उइबा गाड़ी से निको आई इहानामदा आई कोइना चलगा यंगनजरके अदुगा कोई प्राइस वाना खंगमिनजे हाबे तारेको कोई मासे कोई प्राइस से एक शोरूम दो हाइजरागे मासे मखल अहुम दलेको VX हाबमने ZX हाबमने ZX प्लस हाबमनेको अदगी कोई बेस से मासे 86,426 माइन लई माइ बेस अदुगा ZX वेरिएंट सिना कोई मागी एक शोरूम दा 95,276 अदुगा सिसिना टॉप हाबे तारेको वाइदगी ZX प्लस साइजको सिना कोई 96,276 माइन लेबको अदो प्राइस सेगमेंट दा येंगोबो कांदा 125 सेगमेंट दा हाइरिबा गाड़ी सिगी प्राइस सिना अदुम खरा होंग ब्राइन खले तै सुम येंगो कानको अदो अदुम सुदुम कमेंट अदुम पिबिरोको अदो येंगसे आई कोइना चलगा हाबे जेंगनजरके सिनी मागी साइड लुक्स को सिजना मागी साइड लुक्स हाबे तारेको सिनी सिदा लेरे ओके अदुदि इहानानदा मागी कलर ऑप्शन जे माई वेरिएंट दुगी मतुंगिना कलर ऑप्शन हम लाइगनि टोटल कलर ऑप्शन मारी मंगा थोंग लेको सिना फ्रंट लुक्स ममांगदि हानेता हौरसिको तोंगानबा अखोइगी मागी तोंगानबा स्पेशल खरा जुम आजु मरक्ता हाइजरागिको सिगी येंबियो मागी तोंगानबा अखोइगी लुक्सेको मागी हेडलैम्प डिजाइन को लुक्से खितंग रेट्रो की डिजाइन हाइफे चंगेको स्कूटर जेको अदुगा मतमगा चुनारबा दुम फीचर मयामगा लोइना लायबको अदे सिदा प्रोग्राम FI हाइजे यानी बेजिंग यावजेको अदुगा सिदा कोई DRL हाइ तारेको से मेयाइदा हाइट्स की शेप मोइ सिग्नेचर कोई लाइट हाइ तारेको सिदा LED दा अदुगा सिना मखा प्रोजेक्टर स्माइना लई उ फंगनेबको माई destini स्माइ थारेको मागी हीरो की बेजिंग सिदा कोई माई कलर से कोई कॉपर की कलर हाइगद्रा सिगी अदुगी कनोदा सि व्हाइट का मागी मसुजे अनिजे डुअल टोन दा लायबको टॉप मॉडल दे स्माइ उगने ममांगी लुक्स को अदुगा सिसु कोई सिना फाइबर को अदुगा सिना मो कोई मेटल ओइबा हाइब तारेको माई गा सिगी टायर गिदि स्माइना पैटर्न स्माइना उगने को अदुगा सि मखा खितंग कुमदरप कांदा सि कोई साइड इंडिकेटर से जेदा मागी यूनिक फीचर हाइब तारे मागी सेगमेंट दा हाइगद्रा सिना फर्स्ट हाइगद्रा को हाइदि माजे टर्न तोब कांदा कोइना टर्न तोम दा सिग्नल थाइदनको अदो लैथो काना मथंदा गाड़ी चौबदा होई थौ कान मथंदा मुटखिबदो अदुमाइना सिगी कनो सिमसिदि यावेबको अदो सिदैदसु खोगी ममी ओइना हाइब तारे destini इन स्माइना मेयको सिगिसु येंगबदि याम फजैको तो स्माइना अदुगा सोमदा येंग कांदा खोगी सिदा रिफ्लेक्टर को टेलीस्कोपिक सस्पेंशन ममांगी अदुगा सिसे खोगी हीरो जूम दो अदुगा मागी डायमंड कट से हैपेट माने को माई एलोय की डिजाइन हाइब तारेको अदुगा टायर की सेशन जे मागी 90 by 90 12 इंच लाइको हजिकि गाड़ी से सका से 12 इंच ना खितंग ग्राउंड क्लियरेंस कइदा खितंग नुमाइरकवा हाइगद्रा लंबी फत्तबो खोतबदो टायर की साइज सु चावरे हानगा येंगनाबदा हाइब तारे स्माइना उ फंगनी अदुगा ममांगी सिजु हुई डिस्क ब्रेक स्माइ लाखनी को ओके अदुगा मो खोगी साइड लोमदा मु चसे साइड लोमदा मु लाखो कांदा स्माइना उ फंगनी
ꯑꯩ ꯁꯣꯝꯗꯒꯤ ꯎꯠꯂꯛꯀꯦꯀꯣ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯃꯝ 3 kg ꯋꯦꯠ ꯄꯨꯕ ꯌꯥꯕꯒꯤ ꯀꯩꯅꯣꯝ ꯁꯤꯗ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ ꯑꯗꯨꯝ ꯋꯥꯡꯉꯦ 162 mm ꯒꯤ ꯆꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯥꯏꯃꯨꯛꯀꯤ ꯆꯥꯡ ꯋꯥꯡꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯂꯦꯛ ꯔꯨꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ 20 ꯂꯤꯇꯔ ꯕꯣꯇꯜ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯍꯥꯞꯄ ꯐꯥꯎꯕ ꯑꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯔꯒꯗꯤ ꯁ꯭ꯄꯦꯁꯤꯁ ꯑꯗꯨꯝ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯌꯨꯁ ꯁ꯭ꯀꯨꯇꯔꯒꯨꯝꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯤꯁꯨ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯑꯦꯛꯖꯣꯁꯅ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯏ ꯐꯨꯠ ꯄꯦꯠꯁꯦ ꯁꯤꯁꯨ ꯃꯦꯇꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯇꯣꯡꯉꯥꯜꯂꯦꯀꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯁꯨ ꯃꯥꯒꯤ ꯀ꯭ꯔꯣꯝ ꯃꯥꯒꯤ ꯁ꯭ꯋꯥꯏꯒꯤ ꯀꯣꯔꯤ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ 3Dꯗ ꯑꯦꯛꯁꯇꯦꯛ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯊꯥꯒꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯁꯦ ꯃꯅꯤꯡꯂꯣꯝꯗꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯒꯅꯤ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔ ꯂꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ LEDꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯅ ꯁꯤꯗ ꯍꯥꯞꯄꯦꯀꯣ ꯁꯤꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯥꯎꯁꯦ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯁꯦꯐꯇꯤꯁꯦ ꯃꯊꯛꯇꯒꯤ ꯀꯣꯕꯔ ꯑꯃꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯈꯨꯝ ꯑꯃꯨꯛ ꯄꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯦꯐꯇꯤꯔꯣꯝꯗ ꯊꯥꯎꯒꯤꯁꯦ ꯁꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯒꯤ ꯕꯦꯖꯤꯡ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯁ꯭ꯀ꯭ꯔꯦꯁꯂꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯇꯦꯛꯁꯆꯔ ꯌꯥꯎꯔꯒ ꯐꯤꯅꯤꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯊꯥꯎꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯃꯥꯏꯂꯦꯖꯁꯦ ꯑꯦꯌꯔ ꯑꯩꯅ ꯄꯤꯕ ꯃꯥꯏꯂꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ 59 ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯂꯤꯇꯔꯗꯀꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯕꯦꯛ ꯔꯦꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯌꯟ ꯑꯇꯩꯗꯤ ꯌꯥꯎꯗꯦ ꯁꯤ ꯇꯣꯞ ꯃꯣꯗꯦꯜ ꯌꯥꯎꯗ꯭ꯔꯦ ꯁꯤꯒꯤꯁꯤꯅ ꯇꯣꯞ ꯃꯣꯗꯦꯜꯗ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯛ ꯔꯦꯁ ꯑꯗꯨꯒ ꯁꯤꯠꯀꯤ ꯃꯥꯒꯤ ꯑꯁꯥꯡꯕꯒꯤ ꯆꯥꯡꯁꯦ ꯁꯤꯁꯨ ꯑꯩ ꯃꯥꯒꯤ ꯑꯗꯨꯝ ꯂꯣꯡꯒꯦꯁ ꯁꯦꯒꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯠ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯥꯡꯕꯁꯦ ꯏꯟ ꯗ ꯁꯦꯒꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ 125 ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯝ ꯁꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯤ 3 ꯐꯝꯕ ꯐꯥꯎꯗ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯝꯕ ꯌꯥꯕꯒꯤ ꯀꯩꯅꯣꯐꯥꯎ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯒ ꯑꯩꯈꯣই ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯜ ꯑꯣꯏꯅ ꯌꯦꯡꯕꯒ ꯑꯗꯨꯝ ꯈꯔꯗꯤ ꯈꯦꯠꯅꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯁꯤꯗꯩꯗ ꯎꯕꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯁ꯭ꯇꯣꯔꯦꯖꯁꯤꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯂꯒ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯒ ꯎꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯀꯩꯅꯣꯁꯦ ꯗꯤꯖꯤꯇꯦꯜ ꯁ꯭ꯄꯤꯗꯣꯃꯤꯇꯔꯁꯦ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯁꯤꯗ ꯇꯥꯏꯃꯤꯡ ꯄꯤꯔꯦ ꯀꯤꯂꯣꯃꯤꯇꯔ ꯄꯤꯔꯦ ꯑꯗꯩ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯑꯗꯒꯤ ꯐꯨꯋꯦꯜꯒꯤ ꯏꯟꯗꯤꯀꯦꯁꯟ ꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯌꯥꯎꯔꯤ ꯑꯗꯩ ꯏꯟꯗꯤꯀꯦꯁꯟ ꯇꯧꯕꯒꯤ ꯑꯗꯒꯤ ꯏꯟꯖꯤꯟꯒꯤ ꯂꯥꯏꯠ ꯀꯣ ꯁꯤꯗꯩꯗ ꯃꯌꯥꯝꯗꯤ ꯎꯕ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛꯁꯟ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯅꯦꯚꯤꯒꯦꯁꯟ ꯇꯔꯟ ꯕꯥꯏ ꯇꯔꯟ ꯅꯦꯚꯤꯒꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯉꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯦꯂꯥꯔꯠ ꯀꯣ ꯃꯤꯁ ꯀꯣꯜ ꯑꯦꯂꯥꯔꯠ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯇꯦꯠ ꯐꯤꯆꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯌꯨꯅꯤꯛ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯍꯧꯗꯗꯅ ꯁ꯭ꯇꯥꯔꯠ ꯃꯨꯠꯇ꯭ꯔꯤꯉꯩꯗ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯍꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯒꯥꯔꯤ ꯆꯦꯞꯄ ꯈꯣꯠꯄ ꯂꯣꯡꯒꯦ ꯇꯧꯕ ꯂꯩꯗꯥꯏꯅꯦ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯁꯦ ꯄꯥꯏꯔꯒ ꯇꯦꯡꯉꯠꯇꯅ ꯂꯩꯈꯠꯂꯨꯔꯒ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯇꯣ ꯑꯗꯨ ꯁꯤꯗꯩꯗꯗꯤ ꯂꯩꯔꯔꯣꯏꯀꯣ ꯃꯔꯝꯗꯤ ꯍꯦꯛ ꯃꯥꯁꯦ ꯇꯨꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯍꯦꯛ ꯆꯦꯞꯊꯕ ꯀꯥꯟꯗꯀꯣ ꯃꯥꯁꯦ ꯁ꯭ꯇꯥꯔꯠꯁꯦ ꯑꯣꯇꯣꯀꯠ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯁꯦꯐꯇꯤꯁꯤꯃ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯣ ꯇꯣꯉꯥꯟꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯦꯐꯇꯤꯔꯣꯝꯗ ꯁꯥꯏꯠ ꯁ꯭ꯇꯦꯟꯁꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯏꯟꯖꯤꯟꯁꯦ ꯑꯗꯨꯝ ꯃꯊꯟꯇ ꯑꯣꯇꯣꯀꯠ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤꯀꯣ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯐꯤꯆꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯁꯤ ꯌꯦꯡꯕꯤꯌꯨ 1 ꯕꯣꯇꯜ ꯍꯣꯜꯗꯔ 1 ꯂꯤꯇꯔꯒꯤꯀꯣ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯐꯣꯟ ꯀꯩꯀꯩ ꯊꯝꯕ ꯌꯥꯕꯒꯤ ꯑꯃꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡꯒꯤ ꯄꯣꯔꯠ ꯑꯃꯁꯨ ꯁꯤꯗ ꯍꯥꯞꯄꯤꯔꯦꯀꯣ ꯌꯥꯝ ꯐꯖꯕ ꯐꯤꯆꯔꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯒꯥꯔꯤ ꯃꯈꯜ ꯑꯃꯅꯦꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ i3s ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯍꯤꯔꯣꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯨꯋꯦꯜ ꯏꯀꯣꯅꯣꯃꯤ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯁꯦ ꯀꯠ ꯑꯣꯐ ꯇꯧꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯊꯟꯇ ꯑꯣꯇꯣ ꯁꯦꯂꯔꯁꯦ ꯂꯩꯈꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯊꯟꯇ ꯑꯣꯟ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯐꯤꯆꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ E20ꯒꯤ ꯕꯦꯖꯤꯡ ꯌꯥꯎꯔꯤꯀꯣ ꯊꯥꯔꯅꯣ 20 ꯍꯥꯏꯕꯅꯤꯀꯣ ꯁꯤꯁꯤꯃ
ꯑꯗꯣ ꯌꯦꯡꯁꯦ ꯑꯩꯒꯤ ꯃꯥꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯃ ꯍꯥꯡꯇꯣꯔꯛꯑꯒꯦ ꯁꯤꯗꯒꯤꯀꯣ ꯑꯣꯄꯟ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯁꯤꯁꯤꯅ ꯐꯨꯜ ꯑꯣꯄꯟ ꯇꯧꯕꯒꯤꯁꯦ ꯅꯝꯁꯤꯜꯂꯀꯥꯟꯗ ꯂꯩꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯌꯦꯠꯂꯣꯝꯗ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯠ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯄꯨꯁ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯕ ꯀꯥꯟꯗꯀꯣ ꯁꯤꯠꯁꯦ ꯑꯗꯨꯝ ꯍꯥꯡꯉꯛꯑꯅꯦꯕꯀꯣ ꯑꯗꯣ ꯁꯤꯠꯁꯦ ꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯗꯤꯞꯅꯦꯁꯁꯨ ꯐꯖꯅ ꯂꯩ ꯑꯗꯨꯝ ꯗꯤꯁꯦꯟ ꯏꯅꯐ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ 18 ꯂꯤꯇꯔꯒꯤ ꯕꯨꯠ ꯁ꯭ꯄꯦꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯍꯦꯜꯃꯦꯠ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯨꯜ ꯁꯥꯏꯖꯀꯤ ꯍꯦꯜꯃꯦꯠ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁ꯭ꯄꯦꯁ ꯃꯆꯥ ꯀꯣ ꯄꯣꯠ ꯆꯩ ꯃꯆꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯗ ꯑꯗꯣ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯖꯤꯡ ꯗꯦꯁꯇꯤꯅꯤꯒꯤꯀꯣ ꯕꯦꯖꯤꯡ ꯑꯃ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯩ ꯁꯤꯗꯩꯁꯤꯁꯨ ꯕꯨꯠ ꯂꯦꯝ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯦꯟꯖꯤꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯃꯥꯒꯤ ꯃꯥꯏ ꯁꯤꯁꯤꯁꯦ ꯑꯩꯈꯣꯏ 124.6 125 ꯁꯤꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯦꯀꯣ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯦ 9 bhp ꯀꯣ 7000 rpmꯗ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝ ꯇꯣꯛꯁꯤꯅ ꯑꯩꯈꯣꯏ 10.4 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ 5500 rpmꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯂꯁ ꯇꯥꯏꯞꯁꯦ ꯑꯩꯈꯣꯏ CVT ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯁꯄꯦꯟꯁꯟ ꯇꯦꯂꯦꯁꯀꯣꯄꯤꯛꯅꯤ ꯃꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯀꯣꯏꯜꯗꯀꯣ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯇꯥꯏꯞꯇ ꯄꯤꯒꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯡꯁꯦ 1862 mm ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯗꯤꯛꯁꯤꯅ ꯃꯃꯥꯡꯁꯦ 703 mmꯒꯤ ꯆꯥꯡꯗ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯒꯥꯔꯤꯁꯤꯒꯤ ꯍꯥꯏꯠ 1125 mm ꯆꯥꯡꯗ ꯋꯥꯡꯉꯦ ꯑꯗꯨꯒ ꯁꯤꯠ ꯍꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ 770 mmꯅꯤ ꯑꯗꯨꯅ ꯌꯥꯝꯀꯟꯅ ꯋꯥꯡꯕ ꯑꯗꯨꯝ ꯑꯣꯏꯗꯦꯀꯣ ꯑꯗꯨꯝ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ 162 mm ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯜ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤ 5.3 ꯂꯤꯇꯔ ꯀꯣ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯀꯞ ꯋꯦꯠꯅ 115 kg ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯒꯥꯔꯤꯁꯤ ꯇꯦꯁ ꯔꯥꯏꯠ ꯇꯧꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯄꯕꯅꯦ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯦꯁ ꯔꯥꯏꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯕꯨꯛꯀꯤꯡ ꯑꯗꯨꯝ ꯇꯧꯁꯟꯕ ꯌꯥꯔꯦ ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯐꯖꯕ ꯒꯥꯔꯤꯅꯤꯀꯣ ꯃꯇꯝꯒ ꯆꯨꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯐꯤꯆꯔ ꯂꯣꯗꯦꯠ ꯑꯣꯏꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯑꯩꯈꯣই ꯁꯣꯁꯦ ꯑꯣꯟ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯁꯤꯗ ꯕꯇꯟ ꯌꯥꯎꯔꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯥꯏꯠꯁꯦ ꯉꯥꯜꯂꯛꯀꯅꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯤꯁꯦ ꯇꯧꯕ ꯀꯥꯟꯗ ꯁꯤꯒꯤꯁꯦ ꯉꯥꯜꯂꯛꯏꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯃꯨꯊꯠꯀꯦꯕ ꯑꯃꯨꯛ ꯁꯤꯒꯤ ꯉꯥꯟꯕꯁꯦ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗꯩꯗꯁꯨ ꯃꯌꯥꯝ ꯇꯦꯛꯁꯆꯔ ꯃꯌꯥꯝ ꯇꯧꯔꯤꯁꯦꯀꯣ ꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯑꯃ ꯂꯩꯀꯣ ꯃꯌꯥꯝ ꯁꯤ ꯁ꯭ꯀ꯭ꯔꯦꯆꯂꯦꯁ ꯑꯣꯏꯅꯕꯅꯤꯀꯣ ꯍꯥꯏꯗꯤ ꯈꯣꯠꯄꯁꯤ ꯌꯦꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯒꯗꯤ ꯈꯣꯠꯄꯁꯦ ꯈꯤꯇꯪꯗꯤ ꯍꯟꯊꯒꯗꯣꯏꯅꯤꯀꯣ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯀꯩꯅꯣ ꯁꯤꯠ ꯕꯦꯜ ꯍꯥꯏꯁꯦ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ